Pausada yumpam oiba maroiba pau kharab de taujare. Barak thong amuksu tekibagi thaudang modi amasung Birena pugadabane. Barak thong amuksu anna tekibagi thaudang pumba India ki Prime Minister Narendra Modi amasung Manipur ki Chief Minister Nongthombam Birena pugadabane aina Manipur State Council Communist Party of India CPI ki zero lamana pangtoragle. Zero lasana hai andaksu amukhana barak thong tatle tabada party sin akan bamong pen daba amasung ngai daba phawe. Maram dilambi asi NH-37 oiribanina pumnan Nalhllagani aina Prime Minister Narendra Modi amasung CM Birena wasatuna miyamda Laothokkhrabane. Housing lambi asi phaunaba yadrabanina laingakpa anina masigi thodang pufam thoge. Manipur housing COVID-19 ki laichat laibana nongmada kangdana misi mina yaure. Aduga COVID laying basingi oxygen walanba yade. NH-39 na bera toukhibana NH-37 asida Manipur ki lifeline ne. Lambi asida miyo bera sinabada changadaba chinjak jawna palam khuding lambi asida puraglebane. Madu punamak thong asi tatlabani na punamak lepadagadore. Masi lengak paramba amasung pairiba singi thodang kari oiroidoribano aina angladuna. Miyam wanba khudong tibada tahanbagi thodang khudingmak makhoina lofam thogi aire. Zero lasna hai barak na singba thong sing asigi jo sing asi sauduna samduna sinabana. Kayam kuina chatkadoribano aina so hangladuna maduti tatne aininge. Migi lamda laiba thong sing kayam kuina chatle aikogi lupa crore thadakrabasu chahi ama ani phawba punsidre. Malim gi lebak kya da lairiba thong kya sahi lising punsi basu yaure. Aikogi thong sing asigi punsi leitana sariba kariginu aina so hanglagle. Ato papau amadana CT scan amuk taubaga chest X-ray chahum taubaga manhai AIMS director. CT scan amuk taubaga chest X-ray chahumrak taubaga manhai an AIMS gi director na paumi sing da phangdokre. AIMS gi director Dr. Randip Galeria na COVID laina gi pangkan gandaba layong sing da CT scan sinadaba mari laina ba sing da phangdokre. Amadi CT scan toina lauduna radiation yana sinarabade cancer pok-hllkpa yabagi akiba lai aina so phangdokre. CT scan amuk laubana chest X-ray chahumdagi sabri rak taubaga manai maramaduna CT scan toina laubana tungda cancer pok-hllkpa yai. International Atomic Energy Commission for Radiation Protection and Medicine ki data ki matungina naha ama CT scan amadi biomarker toina laurabade ma cancer narakpagi oitokpa chawna lai aina so Dr. Randip na phangdokle. Miyamana positive oirabadi CT scan laudaba yadaba oina amadi soidana laubagi mong ama tawre aduba chawrakna COVID patient chambagi manuda kunthra ni furomde treatment amata tawdana matomta laina asidagi phakhe. Maramaduna yamna kanba anaba utaba home isolation ta laiba patient singdi CT scan pangthoktrabasi jai aibasi doctor asigi study amana tagle. Asida sunatana biomarker toina sinabana tungda haksang da fataba tholakpa yabana mayai oina naraba miyoi amadi Doctor na aibagi matungi na mathok taba biomarker sinaw aina so doctor asina phangdokle. Maraga sida India gi oina miyoi Lakh 3,80,000 hoina positive oire. Lising chamri nifuga mapanna laigidre. Manipur COVID vaccine dose 1.13 lakh lairi lising umputra manghana pipeline ta lairi. Laiba kasi gi oina haukiba pungkun mari asida khwaidagi yampu oina miyoi Lakh 3,80,000 sani kunga mapan COVID-19 positive oire. Miyoi Lising chamri nifuga mapanna laichat asidiki laikana bagamdana laikidre aina Union Health Ministry ki report amana aire. Report asigi matungina haukiba pungkun mari asida miyoi Lakh 1,000,000 mapanna discharge tawkhre aire. Haujik phabada laichat asina miyoi Lakhani 1,000,000 chamri suknani pan laikidre. Kodi ama Lakh 1,000,000 na recover tawangam kre aire. Laibak asigi oina apunba confirm case kodi ani Lakhani 1,000,000 Sanipan kuntra kumdoi subaga loitana haujik active case Lakh kuntra gamari 1,000,000 chama kuntra kumdoi leire. Laibaka sigoina haujik pawba miyoi koti taraga manga Lakh 1,000,000 chama pan kunga mathoina COVID vaccine kap thokre aire. Manipur goina haujik COVID vaccine dose Lakh 1,000,000 chanipan yankai ga taruk leiri aina Union Health Ministry ki report amana aire. Report asigi matungina 1,000,000 amana haujik pipeline da leiri aire. Hajuk pabada Manipur ki oina apunba vaccine Lakh 3,000,000 chadel kuntra pirakhiba ki manungda sada wastage 7.44 chalaga apunba Lakh 1,000,000 vaccination tawkhre. Awang nongpo ki oina hajuk pabada vaccination tawbada khwaidagi wastage chatpa state chi Mizoram na oire. Aduga ni subada Assam amadi ahum subada Manipur na oire. Laibak asigi oina hajuk pabada lemna central government COVID vaccine dose crore 16.69 abadi UT singda phangan kre.
Housing Makatana Lakh Nifuganipan Amakanabit Umni Asila Pangalagani Aire. Sairakasida Manipurgi Nasi D dive oxygen cylinder Chama Amaga Assamgi Silsaraki Purakre. Cylinder Sing Asi Jarems Amade Rims the Yankai Yantokani Aire. Makatarakpa Atopa Pau Amadana BOSEM Louba Class 10 Final Examgisu Areppa Ama. Barakta Housing COVID-19 ki anisaba web ki akan basa funa yaibada miyoi kaya nahanduna. Nongmada miyoi Lakh ki badakta positive Areppadagi. Laibak asi class 10 amasung 12 ke final exam da akaiba pibadagi. Bharat ki oina CBSE in Louba Class 10 ki final exam cancel tawkre loinana. Class 12 ki final exam na yaithokre. Aduga Bharat ki state statistic ki board amadi council Louba Class 10 amasung 12 ki final exam sing chu yaithoknagre. Housing COVID-19 ki anisaba web na Manipur dasu asoba safu piba aurakpadagi. Manipur ki BOSEM Louba Class 10 final exam Laothokkhiba loinana. Council Louba Class 12 ki final exam su yaithokhrabani. Yaithokriba board amadi council Louba Class 10 amadi 12 ki final exam ase COVID-19 ki laisat ase laksin bangamlaba matamda yaithokriba exam sing ase pangthokadori aibagi mong amada leirabasu laisat ase karamba thada mafung phana laksin bangamgadori bano aibasidi laingak namadi laingak miyam laibak miyam na haibangamdabagi phibam ama leibagum tawre Amaromda Bharat ki akhang ahi kya na phongdokna rabada COVID-19 ki anisaba web ase me amadi jun thada khwaidagi henna khudong thiba thakta Bharat narakpa yai haina mangdona aukiba thada haina kiba laikhrabane haibasi Bharat ki myamna khangna khrabane asiguma piba masida Manipur ki board amadi council Louba Class 10 amadi class 12 exam ase karamba thada pangthokadori haiba uhang kya hangnaba horakadore Housing Manipur da COVID ki anuba anisaba web asina nongmada miyoi chahung ki mathakta positive oiraktuna state asigi district khudingmakta nongmada miyoi kya positive oirakle aduga Manipur ki Imphal West amadi East nanba mi ki masing khwaidagi helakle Masing maramdi district ani asina missing khwaidagi henba amade mi kungna tabadagi oramba yai aduba atopa tampaki district singchu laichat asina nabagi changnong manongmagi hengalakpagum tawri haiba yai oirakliba laichat asigi saitheng asigi yenglaga Manipur da lanai school lingkhatliba singi apunba lupam oiriba All Manipur Recognized Private School Welfare Association class 10 ki final exam asi CBSE na cancel tawkriba asigumna cancel tawbinanaba laingakta haijaba laikhre aduga mairoi singki loop kharanasu class 10 ki final exam ase cancel tahunningbagi wafam phongthoknarakli aibatai aduga nakal amaromdana mairoi singki ahlaman kharanadi class 10 ki final exam ase COVID-19 ki laisat ase laksin ngamlakpada pakthong adembagi wakhalonsu phongthoknarakbugum tawri aibatai masida khanaba yabu wafam ama thorak trabasu nate aina khalle maramdi augiba sahi lising ani kungi anuba sahi haurakpadagi Manipur da COVID-19 ki laisat lakpa haurakpadagi Mars thadagi Manipur ki mahiru singi laik tamba lep nakraba matungda saliba sahi lising ani kunmathoi ki academic session haurakpada larik tamba khara haurakpada amuk khanna COVID ki anisuba webna Manipur da nabami ki masing nongmanobagi helakpadagi haukiba April dhagi mahe chalakpadagi mahiru sing school kaba amade boarding lebasing su leba kasina thingre masina maram oiraga mahiru sing da larik tamba da asoba saitheng piragliba asigi yenglaga class 10 ki Manipur board na Louba final exam ase cancel tawbana chungkadra aina Lukharana lekakta haijaba oiramgadra khalle amaboiro Bharat ki oina CBSE in Louba Class 10 ki final exam cancel tawkriba asigi maram kyamuk leibadagini aibasi lamdam asigi miyamna khandaba chunggadra khalle aduga Manipur legaknasu mahiroi singki academic career gi yanglaga pangthokpa jaba thawdang khara mari lenaba department gi akhang aisingka tanaraga arepa ma matam chana lokthokpa chunggadaba male Maramdi COVID-19 ki laisat asi hauzik Manipur da aki bamong da nongmanobag nabagi masing hengalakpa asina maram oiraga mairoi sing ki tunggi lambi semba yaba khara khanaraga semnaba honabana punamaki oina afaba oigadaba male maramado state legakna Manipur board na Louba Class 10 ki final exam ki Areppa tangdangba amachaliba metha asigi manungda Laothokkpa phagadra khalle aroibe the content sing asigi marwalba pau khara asiba pau damjariba Manipur local news YouTube channel amade Facebook page asidagi yengbiriba punamak pathaga jari channel asina domda kanarbadi subscribe tawbidribasna subscribe tawbiramalunena like and share tawbasu kawhiganu punamak po amukhana thagajari